ngasi ayu pung 11:50 taba matamda Myanmar da epicenter oiduna akanba unakhre research scale 7.7 yauna unakhre hairi housing ayaki mamangda taukiba earthquake aduda Myanmar da epicenter oigiba maramna Myanmar da building amasung structure khara ningkhaikhre hairi loinana Thailand da sengat sagatpa loiriba building amasu ningkhaibada labor kaya Asok Apan nangle Mioi khara amadi nansinkibadagi thopa ngamdana leiri hairi amadi Myanmar gi ayamba lambi sing ningkhaiduna crack chatpasu yaure hairi makha taba pauda Myanmar da leiba thong amasung thugaikhre hairi amadi Myanmar Mandalay International Airport su akai atoi khara thokre amadi miyam pumna mangna mi painaduna kapna launaduna koichen chena ki hairi Myanmar da thokiba earthquake aduda Mioi hompu henna asiana yaukre hairi Arambai Tengkol ki PRO Robin mangang khwarakpam dage delo kuchage Thailand British ki I yanchilamba amadi muni risi mamit lauba singi I yanchilamba gi chada nauda yamna lei leibak chida masigi marik chumba praman haibabu isagi iron iye isagi dharma chanabi phide sakcha chumthokna ba kanjana ba hena chawkhana ba lorubada yamna sauba mitai disum oiba iyan kaya aman leibak chida leiri haibate mayek yamna sengle iyan mayam te mutat khraba matungda pumcheng chengba taruba isingumlaba mitaigi I aseng bangakta oirakanda thabak tawba nungaigani aduna triba makhai chayet khoyenaba adum thokini loinana mahaki makhadaba pauda illegal immigrants Kuki gi kumhai kutkat mayamthina general holiday oiraga yelhomi gi mangba yaroidaba kumhai noma panba chairau bana holiday oide hairagadi wase yamna akaibe leire manungda fataba policy ama sinarabra chingnare chak thinbasi tawdamanadi fai afaba khak oiroi sarol churol dagi chanaraglaba kumhai chingdi respect tawnaba tamchi Kangpokpi district ki Polen khulda CRPF na Kuki gi aina yadaba mawongda sadilamba bunker sing mai thaduna mangankre hairi Surachandpura Myanmar da pokpa Joro leader ga KNO leader ga meeting pangthokre Indian Express ki report amagi matung ina handak Surachandpur gi Kuki National Organization gi PS Hauki ka Zomi Reunification Organization gi Thanglian Pau unaraga meeting tokre meeting asi Security Forces District Administration na senkibani Shanti Porangnaba Panba yabadi Mioi anisi Manipur masa asengba amata nate Guiti asina Myanmar masani hanagi CM oiramba Biren Singhna Pankibasu laikhrabani Thanglian Pau asi Zomi Revolutionary Army ki chairman ni haiba laikhre ngarang Manipur Police Chathakiba search operation amada aina thingkraba lal holu KCP taiba nganbagi cadre ani fare haidi faraba cadre sing adudi loitongbam boyai sing sahi nimpu manga wangu ahlu mayai lekai dagin haidi loinana Khuman Temda Nabir Singh Elias Naubi sahi kunipan Churachandpur gi AP All DC office manakte gini hairi hairiba Mioi ani asi Thawal district ki KJM police station na konba Langthawal Khunau area dagi fabani hairi Union Home Minister na Manipur gi lambi pumnamak fauna halu haiba aremba tare India lenga ki Home Minister mana thokpa order bu ikai khumnadaba Indaba haibasi India bu singnabani haina logani India lenga na Manipur gi lambi pumnamak free movement march ni bandagi oihangadabani haiduna march amada fangkiba Manipur gi security review gi mifamda Home Minister na lauthoki Manipur da chahi ani faraglaba irang ati shanti purangnabagi damak India lenga na paikhalakpa thabakda Kuki CSO kotu na lambi thingbagi thabak chatharakpada center lenga na karisu tawba ngamdaba haibasi angakpa amani haina lawi kotu na chathagiba thawong asi India gi constitution bu khongoinabani constitution gi mayokta leiriba kotu bu India lengang na aina yadaba lumni haina laukthokba yare hada Union Home Minister na Manipur gi damang lokhalakliba thabak thoram sing asi thenglabasu thengna afaba khongthang amani haukiba march nipan dagi national highway yauna lambi pumna mag mahausa gumna miyam bu chatok chasin yahangadabani haina akanbat yathang ama Manipur Governor Ajay Kumar Bahala da hairaki serak sida Kuki Jopuru ki maikai dagi lagliba wafamna makoina tonganba administration ama pigadabani haiba chapchaba firep amana governor gi yathang ngakide haudik lairiba phibam asidi mitai amata lambi ayama chatpa yadana lairi matang sida lagliba wafamna Union Home Minister na Manipur gi lambi pumnama fauna halwa haiba aremba tare adubu PR ni na kari oirakpa yai haibadu yengba tai center na Manipur da miyangi mihuna semba lengak ama thugaikhre matungda anauba lengak ama amo semhandana thamliba asi manungda karigumba kharadi soidana leirangani Kuki zo purumna nomai kapa tawhandana sting ama chungtamgi aina yadaba mawongda pairiba khulai sing lokhatbagi thabak ama so haujikana chathari nomai bu paidrabadi nomai kapagi thodok thoklaroi nomai kamna draba lambi thong fauna raba amadi Kuki zo purumna taliba dabi tonganba administration pidabada yanaraba matamda Union Home Minister gi thabak thoramti soidana mai pakani khali